ꯉꯥꯏꯈꯣꯅꯦ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯁꯛ ꯐꯖꯕ ꯅꯥꯞ ꯅꯥꯞ ꯂꯥꯎꯕꯁꯤ ꯅꯠꯇ꯭ꯔꯣ? ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯄꯥꯁ ꯇꯧꯕꯗꯤ ꯆꯍꯤ 2 ꯐꯥꯔꯦ. ꯀꯔꯤ ꯇꯧꯔꯒ ꯃꯇꯝ ꯂꯦꯜꯂꯤ? ꯑꯩꯈꯣꯏꯔꯣ ꯅꯨꯄꯤ ꯂꯛꯅꯕ, ꯆꯨꯔꯨꯕꯦꯔꯤ ꯊꯛꯄ, ꯍꯣꯇꯦꯜ ꯄꯥꯟ ꯗꯨꯀꯥꯟꯗ ꯗꯤꯟ ꯂꯦꯟꯕ, ꯕꯥꯔꯗ ꯌꯨ ꯊꯛꯄ, ꯆꯨꯔꯨꯞ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯔ ꯐ꯭ꯔꯨ ꯐ꯭ꯔꯨ ꯀꯥꯝꯃꯒ ꯃꯇꯝ ꯂꯦꯜꯂꯤꯗꯅ. ꯒ꯭ꯌꯥꯟ ꯇꯥꯎꯅꯦ, ꯑꯩꯈꯣꯏꯗꯧꯅ ꯉꯥꯎꯁꯤꯟꯅꯅꯨꯅꯦ. ꯅꯣꯏꯗꯤ ꯅꯨꯄꯥ 100-200 ꯀꯣꯏꯔꯕꯅꯤꯅ ꯗꯤꯟ ꯂꯦꯟꯕꯗꯣ ꯉꯝꯃꯤ. ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯑꯗꯨꯝ ꯗꯤꯟ ꯂꯦꯜꯂꯤꯃꯤꯗꯅ. ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ? ꯌꯨꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯪꯗꯅ ꯊꯛꯂꯤꯗꯨꯕꯨ ꯁꯤꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯔꯦꯟ ꯁꯤꯅꯤ ꯈꯪꯗꯦ, ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯍꯤꯡꯂꯤꯉꯩꯁꯤꯗꯅꯦ ꯆꯥꯅꯤꯡꯕ ꯆꯥꯔꯒꯅꯦ, ꯊꯛꯅꯤꯡꯕ ꯊꯛꯂꯒꯅꯦ. ꯁꯤꯍꯧꯗ꯭ꯔꯒꯅ ꯀꯃꯥꯏ ꯇꯧꯕ? ꯅꯠꯇꯦ, ꯍꯣꯔꯦꯟ ꯍꯌꯦꯡꯁꯤꯒ ꯁꯤꯍꯧꯗ꯭ꯔꯒꯅ ꯀꯃꯥꯏ ꯇꯧꯕ? ꯁꯤꯍꯧꯗ꯭ꯔꯒꯅ ꯑꯗꯨꯝ ꯊꯛꯂꯦꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ. ꯌꯥꯔꯦ, ꯋꯥꯈꯜ ꯃꯁꯤ ꯅꯨꯄꯥꯁꯤꯃ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯗꯕ, ꯃꯥꯏ ꯊꯣꯛꯄ ꯑꯃ ꯉꯝꯅꯕ ꯈꯨꯝꯃꯤꯅꯦ. ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕ? ꯄꯥꯕꯨꯡ ꯀꯧꯖꯕꯅꯤ. ꯙꯠ, ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯅꯣꯏ ꯃꯥꯗꯣ ꯑꯩꯅ ꯂꯧꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯅ ꯎꯔꯒꯦ ꯈꯪꯗꯦ. ꯑꯃꯃꯨꯛ ꯊꯦꯡꯅꯅꯤ ꯄꯥꯕꯨꯡ, ꯑꯃꯃꯨꯛ ꯊꯦꯡꯅꯅꯤ ꯑꯍꯜ. ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯗ ꯇꯥꯃꯣ. ꯒꯨꯗ ꯕꯣꯏ. ꯑꯩꯈꯣꯏꯒꯨꯝꯂꯕ ꯈꯤꯡꯈꯤꯡ ꯂꯥꯎꯕꯁꯤꯗ ꯅꯣꯏꯅ ꯇꯥꯃꯣ ꯄꯥꯕꯨꯡ ꯀꯧꯔꯤꯗꯣ. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥ ꯖꯪ ꯍꯥꯏꯗꯣ, ꯌꯣ ꯕꯣꯏ ꯍꯥꯏꯗꯣ, ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯏꯁꯦ ꯍꯧꯖꯤꯛ. ꯇꯈꯣꯏꯃꯨ, ꯊꯃꯣꯏꯗꯕꯨ ꯏꯐꯥꯎ ꯐꯥꯎꯗ꯭ꯔꯕꯨ? ꯐꯣꯟꯒ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯗꯨꯕꯨ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯊꯕꯛ ꯆꯤꯟꯃꯟꯅ ꯊꯃꯣꯏꯒꯁꯦ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯦ. ꯇꯥꯃꯣ, ꯅꯪꯒꯤ ꯅꯤꯡꯗꯒꯤꯁꯦ ꯂꯩꯁꯥꯕꯤꯔꯣ? ꯃꯥꯅꯤꯅꯦ, ꯂꯩꯁꯥꯕꯤꯅꯤꯅꯦ. ꯐꯠꯅ ꯀꯨꯏꯅ ꯁꯥꯈꯤꯗꯣꯔꯤ. ꯃꯔꯨ ꯂꯧꯗꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯣꯔꯦ, ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦꯅꯗꯤ. ꯉꯁꯤꯗꯤ ꯐꯖꯔꯦꯍꯦ. ꯁꯤꯗꯩꯁꯤꯗ ꯄꯥꯔꯂꯔꯗ ꯑꯃꯨꯛ ꯆꯪꯁꯤ. ꯆꯠꯂꯣꯏꯁꯤ, ꯑꯩ ꯀꯌꯥ ꯆꯠꯅꯤꯡꯗꯦ.